ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯕꯗ ꯃꯀ꯭ꯔꯨ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯃꯐꯝ ꯑꯍꯨꯝꯗ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯑꯁꯤ ꯃꯀ꯭ꯔꯨꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯇꯝ 5ꯒꯤ ꯅꯃꯥꯖ ꯁꯣꯟꯅꯔꯤꯕ ꯃꯁꯖꯤꯗ ꯑꯗꯨꯗ ꯎꯖꯔ ꯑꯃꯠꯇ ꯂꯩꯇꯅ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯑꯁꯤ ꯃꯀ꯭ꯔꯨꯅꯤ꯫ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯀꯟꯅ ꯇꯥꯕ ꯃꯔꯝꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯎꯖꯔ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯃꯁꯖꯤꯗꯀꯤ ꯃꯅꯨꯡꯗ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯃꯀ꯭ꯔꯨ ꯅꯠꯇꯦ꯫ ꯑꯅꯤꯁꯨꯕꯗ ꯃꯤꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯖꯅꯥꯖꯥ ꯁꯣꯟꯕ ꯃꯔꯝꯗꯒꯤ ꯃꯗꯨꯗ ꯆꯠꯂꯤ ꯊꯣꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯖꯃꯤꯟꯗ ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯑꯁꯤ ꯃꯀ꯭ꯔꯨꯅꯤ꯫ ꯏꯗꯒꯥꯍꯗ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯌꯥꯕ꯭ꯔꯥ? ꯏꯗꯒꯥꯍꯗ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯀꯔꯥꯍꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯏ꯫ ꯏꯗꯇ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯀꯔꯝꯕ ꯃꯇꯝꯗ ꯁꯣꯟꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯏꯗꯀꯤ ꯅꯃꯥꯖꯗ ꯖꯅꯥꯖꯥꯁꯨ ꯄꯨꯔꯛꯄ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯍꯥꯟꯕꯗ ꯏꯗꯀꯤ ꯅꯃꯥꯖ ꯍꯥꯟꯅ ꯁꯣꯟꯒꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯗꯀꯤ ꯈꯨꯇꯕꯥ ꯁꯣꯟꯒꯅꯤ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯒꯅꯤ꯫ ꯖꯅꯥꯖꯥꯕꯨ ꯃꯁꯖꯤꯗꯀꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕ꯫ ꯖꯅꯥꯖꯥꯕꯨ ꯅꯃꯥꯖ ꯁꯣꯟꯅꯕꯒꯤꯗꯃꯛꯇ ꯃꯁꯖꯤꯗꯇ ꯄꯨꯁꯤꯟꯕ ꯃꯀ꯭ꯔꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯅ ꯅꯃꯥꯖꯀꯤ ꯏꯔꯥꯗꯥ ꯂꯩꯇ꯭ꯔꯕꯁꯨ ꯖꯅꯥꯖꯥ ꯑꯗꯨꯕꯨ ꯎꯖꯔ ꯑꯃꯠꯇ ꯂꯩꯇꯅ ꯃꯁꯖꯤꯗꯀꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕ ꯑꯁꯤ ꯃꯀ꯭ꯔꯨꯅꯤ꯫